Hauzik thokliba irang asigi warosin puraktuna mahosagi punsida hanjin hanaba lenga ki maikaidagi thazabagi kudek ama pidriba fawba charahenbagi kongjang changsin khigani haina transgender activist ama oiriba limit ki president Malem Thongamna phongdorakli mamang thagi tang kuni thoidagi sidriba fawba charahenbagi kongjang changsilakiba Malem Thongam ngasi belda thaduраklaba matung Singzamai parking temporary market da charahenbagi kongjang makha chathakibaga mari lainana wafam asi magna phongdokhibane charahenbagi kongjang makha tana changsiliba aduga mari lainana Malem Thongamna hai Manipur da hauzik thokliba irang asina maram oiraga mai masin tamliba mahairoi sing inkalagliba naha sing amade lamdam asigi mama aibi kaya puna wamina duna leiriba sida lengakna thawoidana leiriba si yaningde hauzik phamliba Manipur Legislative Assembly mifam asida miyamna pamba demand khara kupna khana duna pass tawkiba sidi nungaiba fawi adubu wafam sing asi thabakta onthongnaba center da takshin ba amade irang asigi chap chaba waroisin ama puraknaba kudek piduna thazaba pidriba fawbadi makha tana chara henbagi kongjang ase changsin khigani haina mahakna makha taki Manipur miyamgi oinadi phajana aingonda cooperation pibibara support tawbibra tawbi haibagi so aingonda chap chaba thazaba lai tawsu tawbiri adubu state government ki maikaidagi di karigumba makhal amatagi response pibirak dring asi phawbada maramdi makoina tawriba ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯖꯕꯁꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧ ꯑꯃꯅꯤ ꯑꯗꯨꯕꯨ ꯇꯥꯒꯗꯧꯕ ꯃꯣꯏꯅ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯇꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯣꯡꯖꯪꯁꯦ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯒꯅꯤ ꯃꯔꯝꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯃꯌꯥꯝꯁꯦ ꯌꯥꯝ ꯋꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤꯕ ꯌꯨꯠꯁꯤꯡ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯗꯨꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕꯗꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯆꯞ ꯆꯥꯕ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞ ꯑꯃ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯣꯡꯖꯪꯁꯦ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ